Taibang sengba mapuna sembirakliba aikhoi khudingmakna amana amabu hanthana yengba amadi amana tawba thabakta chingthanabagi hainabi ase thadoknaduna amatoina nungshi chanana hingminanaba honaminasi ngase aikhoi gi irakta leminaramba hakchangi fibam soiraba singbu inthokpibagi mahutta mombal minok tamhannaba honasi haina labdamasigi saknairaba artist Hamom Sadanandana haikre wafama singasi baby Paul mental development home da pangthokiba home asige assistant headmistress stage Anita Devi ne iba home adugi maheiroishing na shakpa sembiba mapugi leikolni amade ngasidi kayada ningthizari haunabi matung ina fongbagi thoramda haikibani maknam haike ngasi fongliba isai ani asimak miyam na pamnaba amadi soidana oigani hauziki matamda social media sizinari basing na miyam da kanagadaba amadi asoi ana singidi pamna yengnade adubu mi asol ana singidi yamna pamna yengnade adubu mi gi asoiba singdi hekta pamna yengbagi chatnabi amalei masi mak tawhaningde haiba yauna homasi thabak thoram singda saruk yanabasu honagani haiki ngasi pangthokliba isai ani adugi aibi amasu oiribi homasi gi assistant headmistress stage Anita Devi na ngasi fongliba isai ani esi homasida matam sang leirakpa matamda thengnariba singadubu isai oine ithokpani makhatanasu isai ama fongnabagi damak iba loshilakle haiba wapam yauna homasina thengnarakiba awanungai gi wapam kayasu thamki thoramadu da Manipur ki social welfare loishangi EONG bobo saknairaba sairangba tomba thangjam amade homadugi oza sing maheiroishing amade mama mapa sing su saruk yaki